Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau Churachandpur da houjjk CRPF da pot yollanba dukan ama KUKI ZSF na thong londinkhre. Minister MLA singfam thadongnaba sem sabiro KUKI militant singna angang ahum yauna mioi taruk fazinkiba si pung kunmari gi manungda rescue tawba ngamdrabadi rajniti da thawai yauriba MLA minister singfam thadongnaba sem saro haina RPI youth ki president Mairaba Maisnam na fongdorakli wafam asing asi Manipur Press Club ta pangthokiba paugi mifam amada fongdokhibani mahangna makhata na hai nupi singbu awang bathakta thamduna beti bachao beti padao haina lauduna campaign kaya ama changsili adubu ngasiga numit humni suraba fauba India lengang na pikliba angang ahum yauna mioi taruk fajinkhiba adu rescue tawba ngamdaba haiba asi yamna ikai ningai ni luraba tanfam asida amaga hunnaraga leiba social media da post thagalaga wangang bana imalaiba kanba ngamloi aikhoi gi icha amadi yum sokte haiduna leithoktu na leibagi matam nate haina munna khangbiyu Praja singi kholau lauba horaklabani tawgadaba thabak tawhogdrabadi akaiba kaya ama thorakloi hainingai leite haiki mahangna makha tana hai houjiki fibam asida ruling opposition khaidolaga legedaba matam nate isa gi angamba thodang lauduna kannaba thodang laurasi oirakliba fibam asida India lengakni micham praja sing ngakpa ngamloidabo tarabadi aikhoi gi angamba thona puthoktuna lanthengnaraga iramdam asi kannaba aikhoi honaragani haibo wafam thamki loinana Manipur gi lairiba MP ahum MLA amadi minister singsu mit pangbiro houjik rajniti tawduna lawgadaba matam leite haina fongdokhi Tampaki mafam kharada amuk hana faspa thamjinkhre Manipur ki Tampaki police station taruk na konba mafamda amuk hana Armed Forces Special Power 1958 amuk hana thamjinkhre Ministry of Home Affairs na ngasi thokiba notification amagi matungina Tampaki police station taruk na konba mafamda amuk hana faspa thamjinkhibani afaspa amuk hana thamjinkraba police station sing adude Imphal West ki manung channa Sekmai amasung Lamsang police station Imphal East district ki manung channa Lamlai police station Jiribam district ki Jiribam police station Kangpokpi district ki Leimakong police station amasung Bisnupur district ki Moirang police station ni Manipur da thokliba irang asi haukiba numit kharani asida kansilakpagi fibam lakpadagi Ministry of Home Affairs na irang kanba mafam singi police station sing asibu amuk hana faspa thamnaba waref lawrakpani panba yabadi Manipur lengang na Tampaki police station taraga mapandagi afaspa lawthokhibani Police station taraga mapan adudi Imphal Lamphel City Singzamai Sekmai Lamsang Patsoi Wangoi Porongpat Haingang Lemlai Irul Bunglei Makong Thawal Bisnupur Nambol Moirang amasung Kakchingni state lengang na chahi asigi September Kunmari da order ama thoktuna police station taraga mapal asina konba mafam sing yauduna Manipur gi mafam pumnamakta tha taruk disturbed area status sangdokhibani adumakpu houjik oirakliba fibam asida center na Government na kupna yengsiluba matung afaspa lawthrokraba police station taraga mapan asigi manungdagi police station taruk amu hana afaspa thamjinkhibani amaromda mamang chahigi May 3 dagi horakiba irang asi matam khara nemthaba maluraba matung haukiba numit khara ni asida mafam kayada KUKI khulai paiba singlandabagi kan mathabak chatharakibani KUKI singna chatharakba landada labukta law suduna leijabi mauna ama leikidabaga loinana kaya ama sopan nangkhibani thasigi 13 da KUKI khulai paiba singna Jiribaungi Boroberka police station gi manung chanba Jakurador Karongda mitegi yum ama di dukan taraga humdoi mai thadokhibaga loinana Boroberka police station gi mayoknabada leiba CRPF post amuk attack chatharakpadagi nakalani gi marakta kapnabada KUKI khulai paiba taraga mathoi ama di CRPF personnel ama leikhidabani numit asi maktada KUKI khulai paiba sing aduna Jakurador da leiba mitegi yum ama di dukan Mai tharam badana tana mioi ani nongmaina kaptuna halam laba matung mafam adudagi angang ahum nupi ahum faduna pukhibadagi ngasi phawba mafam khangdana leiribani thorakliba irang asi yenglaga center na CRPF company kun ahenba oina ngarang Manipur da thajilakrabani company kun asi CRPF ki company taraga manga amasung BSF ki company manga ni CRPF ki company taraga manga asi hana samda mathau tawduna leirambani aduga BSF ki company manga asina Tripura da mathau tawduna leirambani KUKI militant singi mathakta political gi oiba chapchaba action lawkhatkadabani kepekon India manung magtada laiba asigi democracy masak thihan naba honariba India gi human right khongaw nariba KUKI militant singi mathakta political gi oiba chapchaba action lawkhatkadabani haina Kanglei People's Confederation kepekon na thadorok pacherol amana haidi kepekon gi convener kaithel lakpam London na thadorok pacherol amana hai houjik phawda state force thadana central force khakta da company 218 leirabasida buffer zone hangdukpa ngamdaba lanjinaraba sing masagi memda hanjin hanba ngamdribasi state force amadi masing ngamnaba central force ki
कुकी मिलिटेंट्सꯤꯡꯅ ꯃꯁꯤꯡ ꯌꯥꯝꯂꯕ꯭ꯔꯥ? ꯃꯥꯂꯦꯝꯒꯤ ꯁꯨꯄꯔ ꯄꯥꯋꯔꯒꯤ ꯂꯝꯖꯦꯜꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯏꯟꯗꯤꯌꯥꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃꯅ ꯃꯁꯥꯃꯛꯀꯤ ꯃꯔꯝꯗꯝꯗ ꯃꯔꯥꯜ ꯁꯨꯛꯂꯩ ꯂꯩꯖꯗꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯐꯥꯖꯤꯟꯕꯗ ꯀꯟꯕ ꯉꯝꯐꯝ ꯊꯣꯛꯏ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯍꯟꯗꯛ ꯃꯔꯛ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯁꯥꯏꯇꯣꯜꯗ ꯂꯧ ꯁꯨꯗꯨꯅ ꯂꯩꯕꯤ ꯃꯧ ꯅꯍꯥ ꯑꯃ ꯑꯇꯝꯅꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯖꯤꯔꯤꯕꯥꯝꯗ ꯊꯥ 3ꯀꯤ ꯑꯉꯥꯡ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯐꯥꯖꯤꯟꯈ꯭ꯔꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯈꯪꯍꯟꯗꯅ ꯊꯝꯕꯒꯤ ꯊꯧꯑꯣꯡ ꯂꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯅꯠꯇꯕ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯊꯧꯗꯥꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯥꯁꯇꯔꯃꯥꯏꯟ ꯑꯣꯏꯔꯤꯕ ITLF ꯑꯃꯁꯨꯡ ꯀꯣꯇꯨꯅ ꯄꯨꯒꯗꯕꯅꯤ꯫ ꯂꯨꯞ ꯑꯅꯤꯁꯤꯒꯤ ꯃꯊꯛꯇ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯒꯗꯕꯅꯤ꯫ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯑꯃ ꯇꯥꯟꯕꯒꯤ ꯃꯤꯡꯗ ꯑꯇꯝꯅꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯣꯠ ꯅꯩꯕ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯐꯣꯡꯅ ꯈꯣꯡꯒꯥꯎꯅꯔꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯕꯣꯗꯤꯁꯤꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯆꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯥꯂꯦꯝꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯗ ꯖꯔꯃꯟꯒꯤ ꯍꯤꯠꯂꯔꯅ ꯖꯤꯎ ꯃꯆꯥ ꯑꯃ ꯐꯥꯔꯒ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯀꯦꯝꯞꯇ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯈꯤꯕꯁꯤꯡꯗꯨ ꯉꯁꯤ ꯐꯥꯎꯕ ꯀꯟꯗꯦꯝ ꯇꯧꯅꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ITLF ꯑꯃꯁꯨꯡ ꯀꯣꯇꯨꯅ ꯂꯨꯆꯤꯡꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯈꯔꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯩꯇꯩ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥ ꯐꯥꯔꯒ ꯃꯈꯣꯏꯒꯤ ꯀꯦꯝꯞꯇ ꯑꯣꯠ ꯅꯩꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯀꯌꯥ ꯑꯁꯤ ꯍꯤꯠꯂꯔꯒꯤ ꯊꯧꯑꯣꯡꯗꯒꯤ ꯀꯔꯤꯗ ꯇꯥꯔꯤꯕꯒꯦ? ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯐꯣꯡꯅ ꯈꯣꯡꯒꯥꯎꯅꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯅꯥꯏꯗꯅ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯅ ꯀꯟꯗꯦꯝ ꯇꯧꯐꯝ ꯊꯣꯛꯏ꯫ ꯂꯣꯏꯅꯅ ꯆꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯐꯝ ꯊꯣꯛꯏ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣꯒ ꯇꯧꯅꯔꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯈꯥꯏꯕ ꯂꯩꯕꯥꯛ ꯑꯃ ꯇꯥꯟꯕꯒꯤ ꯃꯍꯨꯠꯇ ꯃꯤꯇꯩꯗ ꯂꯥꯟꯗꯥꯔꯒ ꯇꯣꯈꯥꯏꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯒꯅꯤ ꯈꯜꯂꯤꯕ ITLF ꯑꯃꯁꯨꯡ ꯀꯣꯇꯨꯒꯤ ꯅꯨꯡꯒꯤ ꯄꯣꯔꯝꯁꯤ ꯀꯔꯤꯅꯣ? ꯀꯅꯥꯒꯤ ꯊꯧꯁꯤꯜꯅꯣ? ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯃꯔꯨꯑꯣꯏꯕ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯃꯆꯥ ꯄꯣꯛꯄ, ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯕ, ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯆꯠꯅ ꯂꯣꯟꯆꯠ ꯈꯪꯕ ꯑꯣꯏꯔꯕꯗꯤ ꯖꯤꯔꯤꯕꯥꯝꯗꯒꯤ ꯐꯥꯖꯤꯟꯈ꯭ꯔꯤꯕ ꯃꯤꯑꯣꯏ 3 ꯊꯥꯗꯣꯛꯅꯕ ꯍꯥꯏꯒꯗꯕꯅꯤ꯫